कुकी की MLA तरा मणिपुरी लेजिस्लेटिव असेंबली की मेंबर ओइब तोकदबनी KHRC कुकी सिंह की डिमांड असी हेना कंखरहनबगीदमक्ता कुकी MLA तरा मणिपुरी लेजिस्लेटिव असेंबली की मेंबर ओइबदगी तोकनब कुकी ह्यूमन राइट्स काउंसिल थदोरक पसेरोल अमना हाइरी MLA सिंह अदुदा लेन पाउ हाउकिब नेमसा किबगेन किमनाउ हंगसिंग बुलजांगिंग बालते लालियामन खाउते चिलुंगथांग मालुन पाउलियन हाउकिब Ngursalun sanate lejamang haukip amadi haukulet kipkeni serolasina makataradun hai kuki MLA tarana Manipuri Legislative Assembly the sit consinduna leibasi kuki miam namthak tobuga pangkhakni hawjik kuki miam na pamlibasi separate administration ki demand asi kumang chausin hanba aduni chindakhak wangang bagi mahut thabuk oina pangthok kadabani kuki miam ki apambani irang asina piriba saithing asing maksu kuki ki miam na phangli irang asi thokrang matung kuki amade mitai purup tongan ba leinare asigumba matang asida miyam gi mihut oiriba singna political oiba warep ama lawduna miyam gi apamba sing thabu koina onthukadabani maram aduna MLA tarana pham thadoktuna ikhoigi lingzen manaba adugut kadabani haina serolasina makha taragli mayai lambi sembi dabagi mayokta ban kaukhra athubada semdrabade akanba khongjang sangsin-gani mayai lambi apunba luk MLA ngasi ahin nungyai mayai lambi semjindabagi mayokta kaukiba matam kaktaba ban ngasi ayuktagi lambi asige nagyata tariba miyam amadi luk kayagi miyoy sing thoraktuna lambi tingduna ban jagurba sine khongjang singsin khre niksing bayai mayai lambi asi matam kayagi mamangdagi sembi dabana maram oiraga lambi asi da sathok sasin tawriba miyoy kaya accident thokpa amadi lambi asigi nagyata tariba miyoy kaya amada khudungchadaba kaya mayokna re haituna mayai lambi apunba lukna mayai lambi asi mari leinabo authority singna semjinbiyo haina tongan ba khongjang kaya sangsin duna laki lamji esi semjin dabagi mayokta mamang du sunumit kyani lambi thingduna banja thakiba laikre adubu DC ki maikei dagi lambi esi semjin gani haina thajab pirakpadagi ban handokrabu matung asi phawba lambi esi semjin dabagi mayokta mayai lambi apun balukna lambi esi matam kaktana ban asi sathaki bani loine lambi esi semri phawba makata na khongting sengsin khigani haina lambi esi gi nagyata tariba miyam na phongdokna rakli Dubai Air Show the Indian Air Force ki Tejas fighter jet kaibada pairu laikhidre Hauzik UAE da sathariba Dubai Air Show the Indian Air Force ki Tejas fighter jet amakai bada pilot wing commander Sire Thodok adu thijinabagi damakta mari leine basing thabuk paikhatkre laikhidraba pilot wing commander Namasayan laikhidaba Indian Air Force ki maikai digi awab phongtok paga loine imung manung gi awab da sarug yari hairi Thodok adu air show ulingai de thokibani hairi Indian Air Force ki Tejas asi schedule gi matung ina humlok subba unnabagi damakta thorang tawbada laibak thiba Thodok adu thokibani hairi India da masal sudaba hidak sani ge taraka mathoi thengnare Central Drug Standard Control Organization na sahi asi October thada tongan ba pharmaceutical company singna NSQ gi oine yamdrabada drug makhal sani ge taraka mathoi masak khangdokpa ngamkhre hairi drug sing asi Central Drug Laboratory sing amadi State Drug Testing Laboratory sing na masak khangdokpani madugi manungda calcium amasung vitamin B3 tablet anti-worm medication bacterial Infection sizinaba antibiotics sing amajing atopa drug sing gi manungda paracetamol tablet sing yauri CDSO sing na masak khangdoklaba drug sing adu punna humpugo humdoini aduga State Drug Testing Laboratory sing na NSQ yaudaba drug masing aduna samaga kuntraga ni ponni laibak sin bathungna leiba tongan ba pharmaceutical company sing gi manungda Mohlida based tauba Visual Health Care Private Limited Punjab Solanda da based tauba Azure Life Lines Himachal Pradesh Haridwar da based over Bengal Chemical and Pharmaceutical Gujarat da based over Gitsa Pharmaceutical Madhya Pradesh da based over Quareza Healthcare Private Limited West Bengal da based over Diamond Drug Private Limited Yonna Gaziabad da based over Kimet Pharmaceutical amadi atopa kaya amasu yauri haidi US France amadi Russia na tawba ngamdaba thabak China na tawduna utkre US France amadi Russia na tawba ngamdaba thabak China na tawduna utkre haina report amana phongdoragli Report asegi matungina China na nuclear bomb digi ngamgadaba samudra da tawduna leiba artificial island ama saduna puthurakhibani kanagumba amagi mateng yauduna island asida miyoi chaniga kuntraga nipan lom tha mari chupna leiba ngambagi capacity lei artificial island asi lakadariba chahi 2028 dagi function mapung fana tawba horagani hari Tejas jet pokhaiba dagi IAF pilot ama sekre United Arab Emirates UAE gi Dubai da air show pangtholingai da Tejas jet crash torokpadagi Indian Air Force IAF ki pilot amalai khidre hari Dubai media office na social media da thadorokpa warol amada jet pokhai duna India ki pilot amalai khidabadu yamna laibak thibani haina phongdokpaga loinana Dubai air show aduda India dagi Tejas fighter aircraft adu saruk yakhibani hari
May kanba amasung emergency team na thawdok thokpam maduda pilot adu bukannabagidamak khonglei thuna chensinki. Pilot adu jet pokhairakpadagi tamthina soktuna laikhidabani hari. Indian Air Force ki maikaidagi pilot adu laikhidabada awaba phongdokpaga loinana accident adu mataw karamna thokibano haibadu asengba khangnaba enquiry amasu chatharagani hari. Japan na China ki akiba lairakpadagi masagi wasak thugaijaduna Patriot missile US ta export tawkhre. China dagi akiba lairakpana Japan na masagi wasak thugaijaduna Patriot PAC-3 missile US ta export tawba hokre haina phongdoragli. Kyodo News Agency ki report asigi matungina surface tagi air da target tawba ngamba matik mayai lairaba Patriot missile asi atopa laiba amada amuk pithokpa yare haibagi yanaba amagi matung ina Japan na US ta pikhibani ningsingba yabade ani suba lanjawgi matungda Japan na laiba asigi military power supnagi masagi security gi damak sijinnagani haina wasaktuna lakhibani hari. Japan na US ta pikhraba Patriot PAC-3 missile makhal asi interceptor missile amani yengnaba laibak singna kapsilakpa ballistic amadi cruise missile sing nongthakta dumak paisinduna thugaiba ngamba makhalgi missile amani. Japan na US ta piriba missile asi Ukraine amadi Russia ga soknariba lana sina maram oiraga US na Ukraine da lepa laitena missile mating pangbana makhoi gi missile store hantarakliba adubu menkhatpa ngamnaba pikhibani hari. China amadi North Korea gi military gi power hengalakpa asi yenglaga Japan na America ga puna chaminanaba honarakpa khongthang amani hari. Asna saramba kilometer 3 sangba meter kunga manga rom luba ka marfu leiba surung ama phangba ngamkre. Kilometer 3 sangba meter kunga manga rom luba ka marfu leiba Hamas na saramba surung ama Gaza gi Rafah phangba ngamkre haina Israel gilan mising na phongdoragli. Report asigi matungina city macha amaga pangkhak oiraba khudong chaba kaya fanglaba Hamas na saramba surung adu Hamas mapung oina langi khulai lotuna thamnaba mifam pangthoknaba amadi yengnaba gilan fasing thamnaba sijinarambani surung asida 2014 da Hamas amadi Israel ga songnakiba landa Hamas na hatkraba Israel gilan mi Lieutenant Hadar Golden gi asibak changsu thamduna lakhibani. Israel gilan mi singna phangbangam khraba surung adu Gaza gi khwaidagi chawba amadi yamna tamthiraba surung amani surung asi Rafah gi school masajid clinic kindergarten amadi UN gi agency gi compound singi makha fauduna chatlaga semba surung amani hari. Panba yabadi Gaza gi khwaidagi chawba amadi tamthiraba surung adu Israel gi elite Yalom combat engineering gi unit ki team amana puthorakibani. Hamas amadi Israel gi marakta ceasefire chanakraba sunakalani gi marakta landanabadi adumaglep tring asisu Israel gi lan mising na landabada Palestinian ani sikhi lana sida sikiba masing puna 1968 ga chanipan ga kunthra ga humdoi sukre hari. Mari fare nongmay amasung gari fangle police control room na ngasi thorakpo cherol amada ngarang police na kay sampa thawdaba bok laikai dagi RPF PL gi kedar ahum fare faraba singdi yengang pokpe awang laikai dagi maibam Bisal Elias thoithoiba kunga taruk thamna pokpi makha laikai dagi soyam bungo nifu amasung pukhaw na haru makha laikai dagi nongthombam sana jawa nifu ni makhoi dagi maru taruk yawba .32 ki pistol ama mobile phone ama Maruti 800 car ama amasung lalulup asigi finance department ki documents sing fangle hairi amaram dangarang moirang khunau makhalai kai digi laisrom Kiran Kumar Elias Roman Elias angamba kunthraga taruk kowa pripa ki kedar ama luang sangbam dagi fare hairi nongmaiga kona na fare police control room na ngasi thorakpa cherol ama dangasi security force na itham awang laikai dagi thingom sana macha nifu ga mari kowa mioi ama maru taragani thoi yawba megjin ga kona na SLR ama amasung wireless set ani ga kona na fare hai fayeng da yungang sunglamba nan local yauna taret fare police control room gi cherol ama na haibda ngarang fayeng kaithel dagi mafam madu da yungang sunglamba mioi taret fare hairi faraba singdi juribaungi Katmal ladagi chinga kham Bihari Assam gi Dibrugarh dagi Madaf Lahon Chandan Lahon Assam gi Dimajit ki Bimal Niyok Hemanta Niyok Tilak Niyok amasung Dibrugarh dagi Budeshwar Niyok ni hari makhoi dagi yu manba mahi yauramba later chani gi steel gi drum sing bottling machine amasung equipment sing pressure gauge yunam number plastic drum sing empty barrel level yaudaba ahangba bottle sing McDual haina thaba sticker sing iconic amasung McDual thaba apikpa carton box mayam tongan ba chemical sing amasung yu puthok pusin tawbuda sijinaba angangba mini truck ama fagale hairi thawdosigi matangda chakpa fayeng semgatpa loop ki secretary and Sunil na tharok pacherol amada loop asigi ngasi pangthokiba emergency meeting na ngarang police na fayeng awang Kharang da leiba Koijam Kanta Elias Dorendro gi yumdagi yamlaba local met yungang kaya fagat khraba matungda fayeng awang nongpuk leikai da leiba asem ojit apok palai khidraba e chandra na nauna leiraga leiba ingkholda chingnabadagi khullaikai gi miyamna check torubada chingnaningai oiba yungang sungbada sijinaba oirambi ai thajaba yamlaba chemical sing thengnabadagi miyamna kana amata changthok changsin tawdana thingba thamle hariba lamphel supermarket agi ojit asi fayeng da kariguma thaba amata tawbi yaroi hainasu khudaktagi thingjille hari ingkhol asigi caretaker ni haiba fayeng nongpuk leikai dagi angom inawbi apokpa ening themjaw yauna hariba mioi sing asigi mathakta logi oiba thabak lokhat piu hari